ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯦ ꯏꯕꯨꯙꯧ ꯐꯔꯨꯛ ꯁꯧꯕꯤ ꯄꯥꯈꯪꯕꯒꯤ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯏꯕꯨꯙꯧꯁꯤꯒꯤ ꯃꯔꯝꯁꯤꯗꯅꯦ ꯏꯕꯨꯙꯧ ꯐꯔꯨꯛ ꯁꯧꯕꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯇꯛꯅ ꯍꯥꯏꯕꯗ ꯍꯥꯏꯕꯤꯌꯨꯅꯦ ꯂꯥꯏꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇ ꯃꯁꯤ ꯃꯇꯝꯗꯨꯗ ꯁꯤꯗꯩꯁꯤꯗ ꯇꯥꯛꯅꯈꯥ ꯀꯧꯏꯀꯣ ꯃꯐꯝꯁꯦ ꯍꯧꯖꯤꯛꯁꯨ ꯄꯨꯌꯥꯗ ꯇꯥꯛꯅꯈꯥ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯇꯥꯛꯅꯈꯥ ꯍꯥꯏꯅ ꯁꯤꯗ ꯆꯔꯥꯏꯔꯣꯡꯕꯅ ꯖꯨꯟ ꯖꯨꯂꯥꯏꯒꯤ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯊꯝꯅꯥ ꯊꯝꯆꯦꯠ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯇꯝꯗꯣ ꯑꯗꯨꯗ ꯊꯝꯅꯥ ꯊꯝꯆꯦꯠ ꯆꯥꯕ ꯍꯥꯏꯅ ꯃꯃꯥꯡꯉꯩꯗꯤ ꯀꯣꯅꯨꯡꯅ ꯍꯤꯗ ꯀꯩꯗ ꯇꯧꯔꯒ ꯃꯁꯟ ꯇꯧꯔꯒ ꯆꯠꯂꯦꯕꯀꯣ ꯑꯗꯨꯒꯤ ꯂꯥꯛꯄꯗꯨꯗ ꯁꯤꯗꯩꯁꯤꯗ ꯏꯕꯨꯙꯧꯁꯤꯅ ꯁꯖꯤ ꯑꯣꯜꯂꯒ ꯃꯆꯤ ꯅꯥꯝꯃꯅ ꯁꯅꯥꯒꯤ ꯃꯆꯨ ꯃꯆꯤ ꯅꯥꯝꯃꯅ ꯂꯨꯄꯥꯒꯤ ꯃꯆꯨ ꯇꯧꯔꯒ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯆꯣꯡꯗꯅ ꯐꯟꯗꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯅ ꯈꯪꯗꯗꯅ ꯈꯨꯠꯂꯥꯏ ꯄꯤꯌꯨ ꯁꯥ ꯐꯥꯒꯦꯅ ꯍꯥꯏꯕ ꯁꯥ ꯐꯥꯒꯦ ꯍꯥꯏꯕꯗꯨꯗ ꯃꯅꯥꯏ ꯃꯁꯟꯁꯤꯡꯗꯨꯅ ꯇꯥ ꯄꯤꯕ ꯇꯥꯁꯤ ꯄꯤꯔꯒ ꯇꯥꯁꯤꯅ ꯉꯁꯥꯏꯒꯤ ꯏꯙꯧꯅ ꯑꯣꯜꯕ ꯁꯖꯤꯁꯤ ꯁꯨꯃꯥꯏꯅ ꯈꯟꯕꯗ ꯇꯥꯁꯤꯅ ꯁꯖꯤꯗ ꯌꯥꯎꯈ꯭ꯔꯕ ꯑꯗꯒꯤ ꯃꯀꯣꯛꯁꯤꯅ ꯇꯤꯛꯑꯒ ꯇꯥꯍꯧꯕ ꯀꯣ ꯑꯗꯨꯒ ꯁꯖꯤꯁꯤꯅ ꯉꯥꯎꯗꯅ ꯆꯦꯜꯂꯦ ꯁꯤꯒꯤ ꯀꯦꯅꯦꯜ ꯑꯊꯦꯟꯕ ꯃꯑꯣꯡꯁꯤꯒꯤ ꯂꯨꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯆꯦꯜꯂꯨꯔꯒ ꯁꯤꯗ ꯍꯥꯏꯖꯤꯜꯂꯒ ꯁꯤꯗ ꯆꯣꯡꯊꯔꯒ ꯂꯨꯞꯄ ꯑꯗ ꯄꯨꯔꯨꯛ ꯁꯧ ꯂꯨꯞꯊꯔꯛꯄꯁꯤꯗ ꯆꯔꯥꯏꯔꯣꯡꯕꯁꯨ ꯃꯁꯤꯗꯤ ꯐꯤꯕꯝ ꯑꯃꯅꯤꯅ ꯁꯤꯗ ꯂꯥꯛꯄ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯥꯎꯔꯤꯕꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗ ꯁꯤꯗ ꯂꯦꯞꯄ ꯌꯦꯡꯕꯗ ꯄꯨꯔꯨꯛ ꯁꯧꯔꯒ ꯂꯨꯞꯊꯕ ꯃꯇꯝꯁꯤꯗ ꯆꯔꯥꯏꯔꯣꯡꯕ ꯑꯄꯪꯕ ꯅꯪꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯐꯕ ꯑꯐꯥꯎꯕ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯒꯦꯅ ꯑꯩꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯤꯟꯅꯦꯟ ꯇꯥꯅ ꯊꯥꯗꯅ ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯑꯩ ꯌꯥꯏꯕꯤꯁꯤ ꯃꯥꯡꯉꯦ ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯅꯦ ꯅꯪꯁꯨꯅꯦ ꯅꯪ ꯑꯩꯒꯤ ꯌꯦꯛ ꯁꯂꯥꯏꯅꯤ ꯃꯉꯥꯡ ꯁꯂꯥꯏꯅꯤꯅ ꯅꯪꯒꯤ ꯅꯆꯥꯅ ꯅꯪꯒꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯈꯨꯠꯇ ꯅꯪ ꯊ꯭ꯋꯥꯏ ꯃꯥꯡꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯁꯥꯞꯄꯤꯕ ꯑꯗꯩ ꯁꯖꯤꯁꯤꯅ ꯁꯧꯔꯒ ꯂꯨꯞꯈꯤꯕ ꯑꯗꯩ ꯆꯔꯥꯏꯔꯣꯡꯕꯁꯤꯅ ꯍꯟꯊꯅ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯑꯗꯨ ꯃꯁꯥꯁꯨ ꯃꯔꯥꯡ ꯂꯥꯡꯉ ꯂꯩꯁꯨꯝꯁꯨ ꯄꯥꯜꯂꯕ ꯑꯗꯩ ꯏꯄꯨ ꯀꯝꯗꯧꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯂꯥꯏꯅꯤꯡꯊꯧ ꯉꯥꯏꯕꯤꯈꯣ ꯅꯅꯥꯏ ꯅꯄꯨꯗꯧꯁꯦ ꯑꯃꯨꯛꯇꯗꯤ ꯂꯦꯡꯈꯠꯂꯛꯑꯣ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯈꯤꯒꯦ ꯍꯥꯏꯗ ꯂꯥꯏꯍꯜꯂꯣꯟꯁꯤ ꯁꯣꯟꯅ ꯇꯧꯕꯗꯤ ꯂꯥꯛꯎ ꯌꯥꯗ꯭ꯔꯕ ꯑꯗꯩ ꯆꯔꯥꯏꯔꯣꯡꯕꯁꯤꯗ ꯏꯄꯨ ꯁꯣꯟꯅꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯂꯦꯡꯉꯁꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯦꯡꯉꯒ ꯅꯨꯃꯤꯠ 9ꯅꯤ ꯐꯤꯖꯪ 9 ꯈꯜꯂꯒ ꯆꯤꯡꯊꯧ ꯃꯇꯣꯟꯗ ꯐꯛꯄ ꯂꯤꯛꯂꯥ ꯐꯥꯎꯕ ꯆꯥꯗꯕ ꯊꯛꯇꯕ ꯑꯗꯨꯒ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯏꯙꯧ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯑꯗꯨ ꯊꯧꯅꯤꯔꯒ ꯐꯒꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯨ ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯂꯁꯦꯅ ꯅꯤꯡꯊꯧꯅ ꯄꯨꯡꯇꯗꯤ ꯉꯥꯏꯕꯤꯕ ꯑꯣꯏꯅ ꯈꯥꯝꯃꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯁꯤꯗꯩꯁꯤꯗ ꯑꯃ ꯍꯥꯏꯔꯝꯕ ꯑꯩꯅ ꯉꯁꯤ ꯏꯙꯧꯗ ꯈꯪꯗꯗꯅ ꯇꯤꯃꯦꯟ ꯇꯥꯅ ꯊꯥꯔꯨꯕ ꯃꯐꯝꯁꯦ ꯁꯤꯒꯤ ꯂꯝꯗꯝꯁꯦ ꯉꯁꯤꯗꯒꯤꯗꯤ ꯇꯥꯃꯈꯣꯛ ꯇꯦꯛꯄꯔꯝꯗꯨꯁꯨ ꯇꯥꯈꯣꯛ ꯑꯣꯏꯅ ꯊꯣꯜꯂꯒꯦꯅ ꯍꯧꯖꯤꯛ ꯇꯥꯈꯣꯛ ꯀꯧꯋꯦꯕꯀꯣ ꯑꯗꯒꯤ ꯏꯙꯧꯅ ꯉꯥꯎꯗꯅ ꯆꯦꯟꯕꯁꯦ ꯀꯦꯅꯦꯜꯁꯦ ꯁꯤꯅꯅꯦ ꯉꯧꯕꯤꯌꯥꯈꯣꯡ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯉꯧꯕꯤꯌꯥꯈꯣꯡ ꯍꯥꯏꯅ ꯀꯧꯅꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯑꯦ ꯅꯨꯃꯤꯠ 9ꯅꯤ ꯐꯤꯖꯪ 9 ꯊꯟꯅ ꯂꯥꯏꯅꯤꯡ ꯂꯩꯔꯦ ꯂꯥꯏꯅꯤꯡꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯍꯥꯎꯇꯛ ꯆꯤꯡꯁꯥꯡꯁꯦ ꯀꯧꯕꯨꯗꯒꯤꯅ ꯁꯤꯒꯤ ꯃꯁꯥꯡ ꯊꯥꯡꯖꯤꯡꯐꯥꯎꯗ ꯇꯥꯔꯤꯕꯁꯦ ꯃꯥꯏꯀꯩꯁꯤ ꯍꯥꯎꯁꯦ ꯃꯇꯝꯗ ꯍꯥꯎꯇꯛ ꯀꯧꯋꯦꯕ ꯁꯨꯝ ꯃꯥꯏꯀꯩꯁꯤ ꯍꯥꯎꯇꯛ ꯆꯤꯡꯁꯥꯡꯁꯤꯅ ꯅꯤꯡꯊꯧꯗꯨ ꯂꯥꯏꯅꯤꯡꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯣꯅꯨꯡꯁꯤ ꯄꯥꯏꯍꯧꯔꯤꯁꯤ ꯍꯥꯏꯗꯅ ꯃꯣꯏꯁꯤ ꯂꯥꯟꯗꯥꯔꯛꯄꯅꯦꯕ ꯉꯥꯛꯄꯁꯤꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯁꯦꯅꯥꯄꯇꯤꯅ ꯉꯥꯛꯄꯁꯤꯅ ꯈꯨꯌꯥꯊꯣꯡ ꯌꯧꯔꯕ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯅꯤꯡꯊꯧꯗ ꯍꯪꯀꯠꯂꯣꯅ ꯍꯪꯀꯠꯄꯒ ꯅꯤꯡꯊꯧꯅ ꯏꯄꯨ ꯀꯧꯁꯜꯂꯛꯑꯣ ꯏꯄꯨꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯗꯤ ꯌꯥꯗꯦ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯆꯥꯛ ꯆꯃꯥꯡ ꯍꯥꯏꯀꯣ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯑꯌꯨꯛꯇ ꯍꯧꯖꯤꯛꯀꯤ ꯇꯧꯅꯔꯤꯁꯤꯡ ꯁꯨꯃꯥꯏꯅ ꯅꯨꯡꯊꯤꯜꯒꯨꯝꯕꯗ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯄꯨ ꯀꯧꯁꯟꯕ ꯀꯥꯟꯁꯤ ꯏꯄꯨꯅ ꯂꯥꯏꯅꯤꯡꯊꯧ ꯅꯨꯃꯤꯠꯇꯤ ꯁꯨꯔꯦ ꯃꯇꯝ ꯄꯨꯡꯖꯥꯗꯤ ꯋꯥꯠꯂꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯄꯨ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯏꯈ꯭ꯔꯅꯤ ꯑꯗꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯀꯝꯗꯧꯁꯤ ꯐꯔꯦ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯌꯦꯡꯉꯁꯦꯅ ꯏꯙꯧ ꯄꯥꯈꯪꯕ ꯈꯨꯔꯝꯃꯒ ꯃꯥꯅ ꯁꯥꯐꯤ ꯂꯦꯝꯕꯤ ꯁꯦꯠꯂꯔꯒ ꯁꯨꯝꯇꯥꯝ ꯈꯥꯏꯕꯅꯦꯕ ꯃꯌꯥꯝꯁꯦ ꯇꯥꯜꯂꯤ ꯁꯨꯝ ꯇꯥꯝꯕꯁꯤꯡ ꯇꯥꯝꯕꯁꯤꯅ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯗꯣ ꯑꯗꯨ ꯍꯦꯟꯅ ꯇꯥꯜꯂꯨꯕ ꯂꯝꯁꯥꯡ ꯍꯦꯟꯅ ꯇꯥꯜꯂꯨꯔ ꯍꯜꯂꯛꯄꯗ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯛꯂꯒ ꯌꯥꯝ ꯋꯥꯔꯦ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦꯅ ꯄꯣꯊꯥꯕꯗ ꯈꯪꯍꯧꯗꯅ ꯅꯣꯡꯁꯤ ꯃꯪꯉꯒꯕ꯭ꯔꯗꯅ ꯈꯥꯏꯕꯅꯤ ꯎꯁꯤ ꯈꯣꯡꯅꯥꯡ ꯍꯧꯖꯤꯛꯐꯥꯎ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯈꯥꯏꯔꯤꯁꯦ ꯑꯗꯨ ꯅꯤꯡꯊꯧꯁꯤ ꯃꯁꯥꯗꯗꯤ ꯄꯥꯟꯗ꯭ꯔꯒ ꯄꯪꯊꯔꯒ ꯇꯥꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯪꯒꯥꯟꯗ ꯄꯣꯛꯄ ꯏꯟꯗꯤꯌꯟꯗꯒꯤ ꯇꯧꯕ ꯒꯗꯤꯅꯤꯕ ꯄꯥꯝꯃꯩꯕ ꯄꯥꯝꯃꯩꯒꯁꯦ ꯁꯤꯒꯤ ꯃꯇꯝꯗꯨꯗ ꯁꯒꯣꯜ ꯃꯀꯣꯛ ꯑꯣꯏꯕ
มวยสกุลปานแบบนี้ทุกอย่างมันยาวเลยอันมาที่ทางการไทยก็ไม่จำได้มาร้านนี้แค่ดีๆก็ให้เองไอ้สาธิตนั่งในที่งานแล้วก็ดีบ้านหนึ่งเขาไว้ประการแต่นั่งในสถานที่ก็มาร้านนี้ห้าคนเนี่ยหรือว่าทั้งนั้นบ่อาหารมันมาแล้วไทยเป็นทางการได้อาจุว่าทั้งนั้นไปดูดีๆจะอะไรลงไปสิละมันให้มาตั้งที่ละนั่งจ่าชาวโลกที่นี่ป่าไม่ก็นั่นนอนจ่าชาวโลกจ่าชาวประกันจ่าประมาณข้าวมาป่าทำกันกลางเรามันจะจ่าทำสินั่นจ่าสมัยตอนป่าไม่ยืนโอ้ไอ้หนังก็สิ่งสิ่งนี้ก็ได้ยินว่าฮันวารีเนี่ยสิลีเรื่องการที่จะสมัยเจอไอ้ชาวคนมาโกกินเลยมาสิ่งที่กันแล้วดีอาจจะมาหนังก็จ่าสุปังกว่าอาจุละมันทวีช่วยไปอ่ะช่วยอ่ะช่วยดูดีมันทวีนะให้เลยอะไรนั่งชี้นะนั่งตาทางที่มันมวยเลยก็ไอ้เชี่ยไอ้ที่อยากที่เชี่ยมางั้นนี่อาจุละนั่งที่ตาทางสมัยนั้นเนี่ยนั่งช่วยให้เนี่ยนักสร้างนักปั้นที่มาคุยกันเนี่ยนักเคยมาบุยกูเนี่ยอาจุละสันหันหลอกชอบต่อก็หัดไปดูอาจุละสมัยน่ะเลยวันที่ยามช้างยัยคนขังคนใครจะเนี่ยกูอยากไปประการบุญในยามช้างในขังเกียนจับปะที่วันที่สิ่งก็อาจจะคุณตาโคอาจจะน่ะที่ได้ที่จะทำดิฉันอะไรน่ะสามารถเลยชุ่มสามารถโคไปมาเที่ยงกันหัดถึงอะไรทางที่ร้านสกุลไซน่ะไม่ใช่กูอยากไม่ชาบดามาชาที่ปัดแล้วปัดได้กี่ผู้คนนั้นชาบดาให้โจ้นั่นจะเรียกคนนึงแต่เมื่อเมื่อมีชาวนาไปผู้คนนั้นชาบดาให้โจ้ไปผู้คนนั้นไม่ใช่คุยดีอาคงมาดูยิ่งน่าบูชูให้เจ้าดูให้เจ้าก็ดีลาเลยดีกว่ากุ้งเลยดีเลยไม่ใช่อาจุน่ะตาเกะให้เจ้าน่ะอาจุน่ะนั่งมาดีที่ตัวสูงเลยวันนี้ตาเนี่ยข้าด้าอาจุน่ะเสร็จแล้วก็นั่งสมัยนั้นตอนเราก็ไม่รำไม่ทุกเราให้รำกันแล้วก็ลุกผู้ชมให้นายบ่อันนั้นลุกเกณฑ์น่ะลาไปที่เราไม่ยอมกำไปได้ยี่คนที่สิ่งขัดแล้วก็มุฮันน่ะลาก็ไม่รำปางไปได้แต่ยี่นั่นคนไม่สิ่งเลยตาลางูอาจุกันนั่งเลยนะดูโกกันนี่ฮะอาจุนั่นนี่จะไม่ลำบากไปแล้วคนน่ะชาวเราผมว่าอีกแต่ผมเชื่อนี่สิอาจุจะเลยนะสามารถเลยชุ่มสามารถโกขโมยบ่อาจุน่ะสิได้สิละอาจุอามันน่ะนิ่งเท่าสิ่งปาลิงไอ้เจ้าน่ะสิได้สิละขณะว่าประจามตะคุรมันยาเดียวนิ่งเท่าบันเท่าบันที่ที่มาพัฒนาที่ท่วงมาเป็นเลยพวกท่วงไทยสิที่ได้ท่วงมาอย่างเลยนั่งคำก็ได้เด็กคนอยู่คำอยู่เชียงหันละชีดะนี่ผมจมนะมาอย่างให้กัดอะไรกัดdi sana kuna lupa kuna isan dana ni thau si mapam singe hana lai kurma gedi ni thau si mapam sin bang ba adun ni thau sing paling da aram kuron da 1962 wa kingi purnima do adun nimita aibu popo pabunga sadu ba ba maga yin da ni thau noi ngam bra ra gi ke no bo koi do lu je chang ga no kuron ga me chang gi ba adun ji wa kingi purnima na so ba an san oi se 1962da lai ge seจะหิ้วหุ่นภูมิโดยช่วยชาติเสรีนำมาพูดแต่ละช่วยยังเงินอะไรในป้าบุญชูยังเงินอะไรยุ่งที่วางไม่ใช่ไหมอันนั้นไอ้เชี่ยป้าบุญน่ะท่านนี่มันเสียวตัวปีบาเสียวตัวสิงเกิลเลยนะสิงเกิลอันนั้นไอ้เนี่ยในไทยเนี่ยลิกวนทางนั้นคุยปั๊มพี่ผมไม่จะสั่งบ่ถ้าบรรจุเสียจะสั่งบ่อันนั้นหลายปั๊มจะได้หลายทุกข์ที่มันจะได้อันนั้นหลักกว่าตัวหลักกว่าจะให้คุณอันนั้นมันกี่ตุ่มเงินบ่อันนี้อาเฮียนไปใช้ที่นั่นที่บอกว่าชุมเพก็ทำเด็กมันก็ไม่เอาชิงเก๋ชิงเก๋บ้านอยู่ก็ชิงเก๋ชิงเก๋อีสานยี่ชาลายนี่ก็มาใช้โชคก็คือชาลายโน่มังงะชิงเนี่ยมังงะคนรวยอย่างชิงหรอก็ชิงเนี่ยไม่จะล้วนไปยาเดียอันนี้ไล่ดูชนะไม่ได้ทำไปยาเดียไล่ดูชนะไม่นั่นไม่ไม่ได้ใช้ไปให้ยังไงก็อันนี้ชิงตัวป้าแต่ไม่ได้ขายโยก็ไก่เรียนมาจนเราพุ่มลงปลาปลูกไม้มาน้ำตัวเราก็แรงโลกาชกนึงมันนู้นด้วยเชียงกบอ่ะอดีตชายชื่อคนนั้นไม่เชียงอ่ะทราบไปยานไปยัยไอ้ยังไปเลยยานไปยัยขัดขัดยานแล้วก็หลุดจากทุบวิบัตินะคือพวกอีหายไปจุมันพอป้าบุ้งไม่ใช่จริงประชามุกันไม่บอกว่าจะป้าบุ้งก็ที่ตะกี้ปารีมอมเชนนักขายนักกันโอ้มึงมันนู้นเชนนักขายนักเก็กจะขายจนน่ะปารีจังบ้าไอ้โมมาตัวที่ตินนั่นน่ะปารีมาสิงวัดนั่นไอ้โมมาสิงวัดนั่นแต่บนสุดท้ายป้าไปเดินช่วยเมียโมโลโก้ดงชาวจานี่ครั้งเดียว